Heirang Leirang channel na mayam gidamakta pujarakliba Phungga Wari Meira Katpa Numit. Thaina mamangaida khullamada yamna lairabi hanubi ama leirami. Mahakpu yengsimbinaba miyoi amasung mari mata amata leiramde. Hanubi adu turel amagi mayada apikpa khangpoksang amada mathanta leirami. Mahaki yumduga umangdugasu yamna naknarami. Hanubi adugi mathau haibabu numit khudingi ayukta umangda chatuna sing thiruba aduga madu kaithienda yonba haibasini. Yonbadagi phanglakpa paisasing aduna mahaki hingbada changdraba yadraba potlamsing lesilami. Hanubi asina lairiba laibak asigi Maharani adu masak matau yamna phajabi ama oirami. Ningthauna magidamakta mani mukta thamlaba lik paring ama sabirami. Hairiba lik paring asi mit thakna angakpa phangna phajai. Maharani aduna maduta yengjaraga penjarami. Mahakna chatpa mafam khudingda lik paring adu thadoklamdi. Nongmadi Maharani duna konungda laiba pukhri amada magi achanba manai masansinga harau tayambaga loinana irang langna irujaringaida lik pareng adu pukhri mapalda thamlami. Mahakna irujariba pukhri adugi mathakta yamna wangna umaibi ama pairami. Mathaktagi yengtharakpada makhada irang langna karigumba ama taaduna laibadu umaibi aduna ure. Umaibi duna mathaktagi paitharakduna lik pareng adu machinna chiktuna chenduna khara lapa mafam amada paikhre. Thokriba thaudok asi Maharani amadi mahaki manai amatana khanghau uhauramde. Irujaba loiraduna pukhridagi karakpada lik leiramdabadu ubada Maharani adu thamoi kairami. Mahaki awaba ningba kaibadu ubada ningthau adusu pothafam khanglamde. Ningthauna athuba matamda mahaki praja miyamda lauthoklami. Kanagumba amana lik pareng adubu puraktuna ningthauda piba ngamlabadi mahaki aningba apamba ama hekta pigani. Umaibi aduna lik pareng adu machinna chiktuna umangda laiba makondu tamna pairakpada lambida hanubidugi mayum mapal lalaklami. Tanjaduda hanubi aduna uchi ama hatlaga imungdagi langthorai. Umaibi aduna uchi adubu mathaktagi yengtharakpada urami. Uchektuna khalli arangba nung asina karibu kanagadage. Uchi asi aigi nupi amasung isada pijarabadi makhoigi aramba khara makhaidi koklagani. Asi khanduna lik pareng adu thadoklaga uchi adu laknaba paitharaklami. Matam asida hanubi adugi yum mayada lik adu irang langna taaduna leire. Hanubi aduna lik adu taaduna leibadu uraduna madubu laukhatle. Lik adugi mamal yamgadaba adu khangladuna upuda cheksinna thamlami. Nongalaga ayukta numit khudingi matawgum kaithelda sing yonba chatpada Maharani gi lik mangkhibagi wari miyamna ngangnabadu tarami. Mathangi ayuk anganbada hanubisina konungda laklami aduga ningthauda hairami. Khurumjari Maharaj ibungo iningthauna aigi apamba asibu pibigani hairabadi lik pareng adu aina soidana piba ngamgani. Ahal asina kari hairakadage khanduna ningthau adu mabukningda warami. Adubu mahaki maithongdadi awabadu uttanaba hotnarami. Apamba adubu tunghannaba hotnabada haidokiba wafam adugidamakta kari thoklagadabano khallubada gyan manglami. Budi lausing thoklamde. Mahakna wakhal tauna sor chaning taana hontharaga hanubi aduda hanglami. Nahaki apambadu karino. Hanubi aduna khumlai. Handak sahigi laibaki yaipanabagidamak Meira Katpa Numit asida kana amatana Meira kalhanbiganu. Ai ithanta Meira Katpa yahanbiyu. Icham chamna hanubi aduna hairakpa wa si tabada ningthau adu yamna haraujarami.
ꯌꯥꯝꯅ ꯍꯩꯅꯤꯡꯅ ꯅꯤꯡꯊꯧꯅ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯨ ꯄꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯐꯪꯕ ꯌꯥꯝꯅ ꯇꯥꯡꯅ ꯄꯥꯡꯊꯣꯛꯄ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯀꯨꯝꯍꯩꯅꯤ ꯃꯩꯔꯥ ꯀꯠꯄ ꯅꯨꯃꯤꯠ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯒꯤ ꯈꯥꯡꯄꯣꯛ ꯁꯪꯇꯃꯛ ꯏꯃꯨꯡꯗ, ꯃꯥꯡꯒꯣꯟꯗ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯨꯝꯉꯥꯟ ꯉꯥꯟꯅ ꯃꯩꯔꯥ ꯀꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯣꯏꯅꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯄꯒꯨꯝ ꯃꯩꯔꯥ ꯀꯠꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯃꯠꯇꯗ ꯃꯩ ꯊꯥꯜꯂꯝꯗꯕꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯈꯜꯂꯝꯃꯤ, ꯑꯩꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯗ꯭ꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡ ꯃꯩ ꯊꯥꯟꯗꯨꯅ ꯑꯩꯕꯨ ꯑꯣꯛꯄꯗꯨ ꯀꯨꯝꯁꯤꯗꯤ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯩ ꯊꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯩ ꯊꯥꯟꯗꯨꯅ ꯃꯩꯔꯥ ꯀꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯍꯪꯂꯝꯃꯤ, ꯅꯨꯡꯁꯤꯔꯕꯤ ꯑꯍꯜ, ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯛꯆꯕ ꯌꯥꯒꯗ꯭ꯔꯥ? ꯂꯩꯕꯥꯛꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯑꯈꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯩꯔꯥ ꯀꯠꯆꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯈꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯩꯅ ꯈꯪꯏ ꯅꯍꯥꯛ ꯑꯩꯒꯤꯗ ꯆꯪꯖꯐꯝ ꯊꯤꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯅꯨꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯅꯪꯅ ꯃꯗꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯇꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯂꯥꯏꯔꯦꯝꯕꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫